ꯑꯩꯒꯤ ꯗꯗꯥꯁꯦ ꯍꯟꯗꯛꯀꯤ ꯍꯧꯈꯤꯕ ꯃꯥꯔꯆꯀꯤ ꯗꯦꯠ 4-5 ꯂꯣꯟꯅꯕ ꯑꯍꯤꯡꯗ ꯃꯁꯛ ꯈꯪꯗꯕ ꯒꯥꯔꯤ ꯑꯃꯅ ꯃꯌꯦꯡ ꯂꯩꯀꯥꯏ ꯑꯣꯏꯜ ꯄꯝ ꯃꯃꯥꯡꯗ ꯊꯣꯝꯃꯝꯕꯅꯤ꯫ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯃꯥꯁꯨ ꯍꯟꯅ ꯌꯦꯡꯉꯝꯗꯅ ꯆꯠꯈ꯭ꯔꯦ, ꯍꯧꯖꯤꯛꯐꯥꯎꯗ ꯐꯥꯕ ꯉꯝꯗ꯭ꯔꯤ꯫ ꯅꯨꯃꯤꯠ 14-15 ꯁꯨꯖꯜꯂꯛꯑꯃꯅꯤ꯫ ꯑꯗꯣ ꯊꯣꯝꯃꯝꯕꯒ ꯑꯩꯒꯤ ꯏꯌꯥꯝꯕꯁꯦ ꯄꯨꯂꯤꯁꯅ ꯊꯦꯡꯅꯔꯒ ꯔꯤꯝꯁꯇ ꯄꯨꯈꯠꯄꯤꯔꯝꯕꯅꯤ꯫ ꯔꯤꯝꯁꯇꯒꯤ ꯄꯨꯂꯤꯁꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯒ ꯅꯪ ꯏꯌꯥꯝꯕꯁꯦ ꯁꯨꯃꯥꯏꯅ ꯁꯣꯛꯑꯒ ꯂꯩꯔꯦ, ꯈꯤꯇꯪ ꯊꯨꯅ ꯂꯥꯛꯄꯤꯌꯨ ꯍꯥꯏꯕꯗꯒꯤ ꯑꯩ ꯆꯠꯂꯦ꯫ ꯑꯩꯅ ꯔꯤꯝꯁ ꯌꯧꯕ ꯃꯇꯝꯗꯗꯤ ꯏꯌꯥꯝꯕꯁꯦ ꯁꯣꯔ ꯌꯥꯝ ꯋꯥꯅ ꯍꯣꯜꯂꯒ ꯂꯩꯔꯝꯃꯦ, ꯃꯃꯥꯏ ꯃꯃꯤꯠ ꯆꯥꯎꯈꯠꯂꯦ, ꯎꯛ ꯎꯛ ꯍꯣꯜꯂ ꯂꯩꯔꯝꯃꯦ꯫ ꯑꯗꯨꯗ ꯗꯣꯛꯇꯔꯅ ꯁꯤꯗꯤ ꯌꯥꯝꯅ ꯀ꯭ꯔꯤꯇꯤꯀꯦꯜ ꯑꯣꯏꯔꯦ, ꯑꯗꯨꯅ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯗ ꯔꯤꯐꯔ ꯇꯧꯅꯕ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏꯁꯦ ꯔꯤꯝꯁꯀ ꯈꯤꯇꯪꯁꯨ ꯅꯛꯅꯕ ꯁꯤꯖꯗ ꯈꯔꯁꯨ ꯐꯕꯅ ꯁꯤꯖꯗ ꯑꯩꯈꯣꯏ ꯄꯨꯈꯠꯂꯦ꯫ ꯄꯨꯈꯠꯂꯕ ꯃꯇꯨꯡꯗ ꯃꯥꯁꯦ ICUꯗ ꯑꯗꯨꯝ ꯊꯝꯃꯦ, ꯍꯧꯖꯤꯛꯐꯥꯎ ICUꯗ ꯂꯩꯔꯦ꯫ ꯍꯧꯖꯤꯛꯁꯦ ꯋꯥꯈꯜ ꯇꯥꯔꯛꯑꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ? ꯍꯧꯖꯤꯛꯁꯦ ꯋꯥꯈꯜ ꯇꯥꯕ ꯑꯃꯠꯇ ꯂꯩꯇꯦ ꯃꯉꯣꯟꯗ꯫ ꯑꯗ ꯍꯧꯖꯤꯛꯁꯦ ꯃꯥꯒꯤ ꯗꯥꯏꯂꯥꯏꯁꯤꯁ ꯇꯧꯕꯁꯨ ꯌꯥꯎꯁꯜꯂꯛꯑꯦ, ꯃꯀꯣꯛꯁꯨ ꯍꯥꯡꯉꯦ꯫ ꯑꯗ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯐꯤꯕꯝꯁꯤꯅꯗꯤ ꯁꯤꯖꯗ ꯂꯩꯕꯒꯤ ꯕꯤꯜꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯍꯦꯟꯒꯠꯂꯛꯑꯦ꯫ ꯑꯩ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯑꯩꯒꯤ ꯏꯌꯥꯝꯕꯅ ꯁꯣꯛꯏꯕꯁꯦ ꯃꯥꯒꯤ ꯒꯥꯔꯤꯅ ꯊꯣꯝꯃꯝꯕꯁꯦ ꯁꯤ ꯅꯈꯥꯡꯁꯤ ꯀꯥꯏꯔꯦ, ꯃꯤꯠꯁꯤꯁꯨ ꯀꯥꯏꯔꯦ, ꯑꯗꯨꯒ ꯀꯣꯂꯔ ꯕꯣꯟ ꯑꯃ ꯇꯦꯛꯑꯦ, ꯔꯤꯞꯀꯤ ꯁꯔꯨ 3 ꯑꯃꯒ ꯇꯦꯛꯄꯅꯦ꯫ ꯑꯗꯨꯒ ꯃꯥꯒꯤ ꯀꯣꯛꯁꯤꯁꯨ ꯍꯥꯡꯉꯦ, ꯀꯣꯛꯇ ꯏ ꯂꯣꯏ ꯆꯪꯈ꯭ꯔꯦ, ꯁꯣꯔ ꯍꯣꯟꯖꯟꯕꯗ ꯂꯪꯁꯇ ꯂꯣꯏꯅ ꯅꯞꯁꯟꯈꯤꯕꯗꯒꯤ ꯀꯣꯛꯁꯨ ꯍꯥꯡꯉꯦ꯫ ꯑꯗꯨꯒ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ꯫ ꯃꯥꯅ ꯀꯣꯛ ꯍꯥꯡꯕꯁꯤꯗ ꯁꯤ ꯍꯧꯖꯤꯛꯐꯥꯎꯗ ꯕꯤꯜ ꯇꯥꯔꯤꯁꯦ ꯑꯩꯅ ꯉꯔꯥꯡ ꯌꯦꯡꯕꯗ 7 ꯂꯥꯈꯁꯦ ꯂꯥꯟꯈꯔꯦ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅꯁꯨ ꯈꯤꯇꯪꯁꯨ ꯃꯇꯦꯡ ꯄꯥꯡꯍꯟꯅꯤꯡꯉꯤ꯫ ꯑꯩꯈꯣꯏꯅ ꯍꯤꯡꯉꯤꯕ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯁꯦ, ꯐꯤꯕꯝꯁꯦ ꯂꯤ ꯋꯥꯒꯤ ꯊꯕꯛ ꯁꯨꯔꯒ ꯏꯌꯥꯝꯕꯗꯨꯒ ꯁꯨꯃꯤꯟꯅꯔꯒ ꯑꯩꯈꯣꯏꯁꯦ ꯌꯨꯝꯁꯦ ꯍꯤꯡꯖꯕꯅꯦ꯫ ꯊꯕꯛꯁꯤꯁꯨ ꯕꯕꯥꯅ ꯍꯥꯟꯅ ꯃꯃꯥꯡꯗ ꯁꯨꯔꯝꯕ ꯊꯕꯛꯅꯦ꯫ ꯕꯕꯥꯁꯨ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ, ꯆꯍꯤ 1-2ꯒꯤ ꯃꯃꯥꯡꯗ ꯀꯤꯗꯅꯤ ꯑꯅꯤꯃꯛ ꯐꯦꯜ ꯑꯣꯏꯔꯒ ꯗꯥꯏꯂꯥꯏꯁꯤꯁ ꯍꯟꯖꯟ ꯍꯟꯖꯟ ꯇꯧꯔꯒ ꯂꯩꯈꯤꯗꯕꯅꯦ꯫ ꯑꯗꯨꯅ ꯃꯃꯥꯡꯒꯤ ꯑꯅꯥꯕꯒꯤ ꯄꯩꯁꯥꯁꯦ ꯁꯤꯐꯥꯎꯗ ꯆꯪꯈꯤꯕꯗꯣ ꯍꯧꯖꯤꯛꯐꯥꯎ ꯑꯩꯈꯣই ꯐꯨꯒꯠꯄ ꯋꯥꯔꯤꯕꯅꯦ꯫ ꯇꯥꯟꯖꯥꯁꯤꯗ ꯑꯩꯒꯤ ꯏꯌꯥꯝꯕꯁꯤꯁꯨ ꯊꯥ 3-4ꯃꯨꯛꯇ ꯉꯥꯏꯔꯤ ꯂꯨꯍꯣꯡꯈꯤꯕ, ꯅꯕꯦꯝꯕꯔꯗ ꯂꯨꯍꯣꯡꯕꯅꯤ꯫ ꯑꯗꯨꯒ ꯃꯥꯅ ꯂꯨꯍꯣꯡꯕ ꯃꯇꯨꯡꯁꯤꯗ ꯍꯧꯖꯤꯛꯁꯦ ꯑꯦꯛꯁꯤꯗꯦꯟ ꯑꯃꯨꯛ ꯊꯣꯛꯑꯦ꯫ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯇꯧꯒꯗꯣꯏꯁꯦ ꯌꯥꯝꯅ ꯑꯔꯨꯕ ꯐꯤꯕꯝꯗ ꯂꯩꯔꯦ ꯍꯥꯏꯕ ꯇꯥꯔꯦ꯫ ꯄꯩꯁꯥ ꯁꯦꯟ ꯊꯨꯝꯒꯤ ꯐꯤꯕꯝ, ꯑꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯐꯤꯕꯝ꯫ ꯑꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯌꯥꯝꯃꯁꯨ ꯌꯥꯝꯗ꯭ꯔꯁꯨ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯑꯩꯒꯤ ꯏꯌꯥꯝꯕꯒꯤ ꯊꯋꯥꯏꯁꯦ ꯀꯟꯅꯕ ꯃꯇꯦꯡ ꯈꯤꯇꯪ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ꯫